ꯆꯨꯝꯂꯦꯟ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯔꯛꯄꯅ ꯂꯩꯔꯦꯜꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯤ꯫ ꯌꯨꯁꯨ ꯐꯨꯜꯗ ꯉꯥꯎꯔꯤ ꯒꯦꯠꯇ ꯒꯥꯔꯤꯗꯨ ꯖꯞ ꯈꯥꯝꯂꯒ ꯌꯥꯝ ꯆꯥꯎꯅ ꯆꯨꯝꯂꯦꯟ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯒꯦꯠꯇꯨ ꯏꯟꯒꯦ ꯇꯧꯕꯗ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯦꯠꯇꯨ ꯍꯥꯡꯂꯝꯂꯕꯅꯤꯅ ꯆꯨꯝꯂꯦꯟ ꯆꯪꯂꯛꯏ꯫ ꯆꯨꯝꯂꯦꯟ ꯂꯩꯔꯦꯜ ꯍꯣꯏꯗ ꯇꯣꯏꯅ ꯂꯥꯛꯂꯁꯨ ꯃꯅꯨꯡ ꯆꯪꯂꯛꯄꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯄꯨꯜꯂꯒ ꯌꯨꯝ ꯑꯅꯤ ꯂꯩꯕꯗꯨꯗ ꯂꯩꯔꯦꯜ ꯍꯣꯏꯒꯤ ꯌꯨꯝꯗꯨ ꯃꯥꯅ ꯑꯣꯏꯔꯝꯅꯤ ꯈꯟꯕꯔꯣꯝꯗ ꯂꯥꯛꯏ꯫ ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ ꯉꯁꯥꯏꯗꯒꯤ꯫ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯂꯥꯛꯂꯒ ꯂꯩꯔꯦꯜꯒꯤ ꯁꯨꯃꯥꯡꯗ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯆꯨꯝꯂꯦꯟ ꯑꯐ ꯐꯠꯇ ꯈꯟꯊꯗꯅ ꯈꯔ ꯐꯤꯡꯂꯞꯅ "ꯂꯩꯔꯦꯜ, ꯂꯩꯔꯦꯜ" ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯃꯔꯤꯔꯛ ꯀꯧꯔꯛꯏ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯆꯨꯝꯂꯦꯟꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ ꯂꯩꯔꯦꯜꯗꯨ꯫ ꯄꯥꯈꯠꯄꯅ ꯃꯁꯥꯗ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯏ꯫ ꯆꯨꯝꯂꯦꯟ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯩꯕꯗꯨꯗ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯅ ꯃꯥ ꯃꯅꯝꯕꯦꯝ ꯁꯥꯟꯇꯅꯥꯕꯨ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯒꯦ ꯈꯜꯂꯤ꯫ ꯁꯥꯟꯇꯅꯥꯗ ꯀꯣꯜ ꯇꯧꯏ꯫ "ꯗꯣꯟ, ꯀꯩꯗꯧꯔꯦ?" ꯂꯩꯔꯦꯜ ꯃꯈꯣꯟ ꯄꯤꯛꯁꯤꯟꯅ "ꯏꯅꯝꯕꯦꯝ, ꯅꯪ ꯇꯨꯝꯃꯕꯣ?" "ꯇꯨꯝꯗ꯭ꯔꯤꯌꯦ, ꯅꯣꯏ ꯇꯥꯃꯣꯁꯨ ꯍꯜꯂꯛꯇ꯭ꯔꯤ꯫ ꯊꯣꯏꯕꯤ ꯁꯨꯝꯂꯤ, ꯀꯩꯗꯧꯔꯒꯦ?" "ꯏꯅꯝꯕꯦꯝ, ꯗꯗꯥꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯑꯩ ꯀꯧ ꯂꯩꯔꯦ꯫ ꯑꯩ ꯏꯃꯥꯁꯨ ꯊꯥꯗꯣꯔꯛꯀꯦ, ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯑꯗꯨꯒ ꯏꯃꯥꯅꯕꯥꯅꯤꯅ ꯊꯦꯝꯃꯒ ꯃꯌꯨꯝꯗ ꯆꯠꯍꯟꯈꯣ꯫ ꯑꯩ ꯂꯩ ꯈꯪꯉꯗꯤ ꯁꯥ ꯂꯥꯟꯁꯣꯏ ꯁꯥꯔꯅꯤ꯫ ꯁꯤ ꯑꯩ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯊꯕꯛ ꯈꯔ ꯇꯧꯔꯨꯔꯦ꯫ ꯋꯥꯔꯤ ꯍꯌꯦꯡ ꯁꯥꯔꯁꯤ, ꯑꯝꯇ ꯊꯣꯛꯂꯛꯑꯣ." "ꯍꯣꯏ ꯍꯣꯏ, ꯊꯝꯃꯣ." ꯂꯩꯔꯦꯜ ꯃꯃꯥꯕꯨ ꯀꯧꯕ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯃꯥꯗꯨ ꯇꯨꯝꯊꯕꯗ ꯉꯥꯏꯔꯝꯃꯤ꯫ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯇꯞꯅ ꯀꯧꯏ꯫ "ꯏꯃꯥ, ꯏꯃꯥ, ꯇꯥꯕ꯭ꯔꯣ?" ꯃꯃꯥꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯉꯛꯅ ꯌꯦꯡꯉꯤ꯫ "ꯏꯃꯥ, ꯏꯅꯝꯕꯦꯝ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯑꯅꯤ꯫ ꯃꯄꯥꯟꯗ ꯑꯩ ꯍꯪꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ꯫ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ, ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯈꯤ ꯍꯥꯏꯅ ꯑꯝꯇ ꯈꯨꯝꯃꯨ ꯂꯥꯛꯑꯣ꯫ ꯅꯪ ꯀꯩꯁꯨ ꯍꯥꯏꯅꯣ, ꯏꯅꯝꯕꯦꯝꯗ ꯑꯗꯨꯝ ꯈꯨꯝꯍꯜꯂꯣ." ꯃꯃꯥꯗꯨ ꯏꯪꯉꯛ ꯉꯛꯅ ꯌꯦꯡꯂꯒ "ꯀꯩꯅꯣ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯁꯤꯕꯣ?" "ꯆꯠꯂꯣ ꯏꯃꯥ, ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯔꯁꯤ꯫ ꯍꯥꯟꯅ ꯑꯝꯇ ꯊꯣꯛꯑꯣ, ꯏꯅꯝꯕꯦꯝ ꯊꯣꯛꯂꯛꯑꯝꯃꯅꯤ." ꯃꯃꯥꯁꯨ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯁꯥꯟꯇꯅꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯆꯨꯝꯂꯦꯟꯁꯨ ꯂꯩꯔꯦꯜꯕꯨ ꯀꯧꯕ ꯂꯦꯞꯇꯦ꯫ ꯁꯥꯟꯇꯅꯥ ꯆꯨꯝꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯆꯨꯝꯂꯦꯟ ꯅꯠꯇ꯭ꯔꯣ?" ꯆꯨꯝꯂꯦꯟ ꯃꯈꯣꯜ ꯐꯥꯏꯔꯤ ꯐꯥꯏꯔꯤ "ꯑꯧ, ꯃꯥꯅꯦ ꯏꯇꯩꯃ." "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯊꯦꯡꯂꯀꯥꯟꯁꯤꯗ?" "ꯏꯇꯩꯃ, ꯂꯩꯔꯦꯜꯗꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯌꯨ꯫ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯒꯦ." "ꯑꯩꯈꯣꯏ ꯂꯩꯔꯦꯜꯗꯤ ꯁꯤꯗ ꯂꯩꯇꯦ ꯍꯥꯏꯅ ꯅꯍꯥꯟ ꯍꯥꯏꯗꯨꯗꯤ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯤꯗꯥꯛꯀ ꯊꯛꯆꯤꯜꯂꯨꯔꯕꯣ?" ꯆꯨꯝꯂꯦꯟ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯍꯥꯏꯐꯦꯠꯇꯪ ꯁꯥꯟꯇꯅꯥꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯩꯔꯦꯜꯒꯤ ꯃꯃꯥꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥ ꯈꯧꯇꯛ ꯆꯥꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯝ "ꯏꯇꯩꯃ, ꯑꯩ ꯉꯁꯤꯗꯤ ꯈꯤꯇꯪ ꯄꯥꯏꯔꯨꯔꯦ꯫ ꯂꯩꯔꯦꯜ ꯑꯝꯇ ꯀꯧꯊꯣꯛꯄꯤꯌꯨ ꯏꯇꯩꯃ꯫ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯒꯦ꯫ ꯑꯩ ꯉꯁꯤ ꯃꯥ ꯎꯅꯗꯅ ꯍꯜꯂꯣꯏ ꯏꯇꯩꯃ꯫ ꯂꯩꯔꯦꯜꯕꯨ ꯏꯐꯝꯗꯒꯤ ꯂꯣꯠꯄꯤꯒꯅꯨ." ꯁꯤ ꯍꯥꯏꯔꯒ ꯆꯨꯝꯂꯦꯟ ꯉꯁꯥꯏ ꯃꯈꯩ ꯀꯞꯂꯝꯗꯕꯗꯨ ꯀꯞꯅꯤꯡꯂꯛꯏ ꯍꯤꯗꯥꯛ ꯈꯔ ꯊꯛꯆꯤꯜꯂꯨꯕꯒ꯫ "ꯍꯩꯃꯥ, ꯂꯩꯔꯦꯜꯗꯣ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯈꯤꯅꯦ." "ꯏꯇꯩꯃ, ꯂꯩꯔꯦꯜ ꯂꯣꯠꯄꯤꯒꯅꯨ꯫ ꯑꯩꯅ ꯀꯔꯤ ꯂꯥꯟꯕꯩꯅꯣ ꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯃꯥꯒ ꯑꯝꯇ ꯎꯅꯖꯒꯦ꯫ ꯃꯥ ꯉꯁꯥꯏ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯥ ꯌꯨꯝꯁꯤꯗ ꯂꯩ꯫ ꯑꯩ ꯈꯪꯉꯤ ꯏꯇꯩꯃ, ꯑꯩ ꯈꯪꯉꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯂꯤꯕꯁꯦ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯑꯩ ꯃꯥꯒ ꯑꯝꯇꯗꯤ ꯎꯅꯖꯒꯦ꯫ ꯑꯩ ꯌꯥꯝ ꯋꯥꯏ ꯏꯇꯩꯃ, ꯑꯩ ꯌꯥꯝ ꯋꯥꯏ, ꯑꯩ ꯋꯥꯏ." ꯁꯤ ꯍꯥꯏꯗꯨꯅ ꯆꯨꯝꯂꯦꯟ ꯃꯈꯨꯠ ꯂꯣꯟꯅꯅ ꯃꯈꯥꯗ ꯐꯝꯊꯔꯛꯏ꯫ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ꯫ ꯆꯨꯝꯂꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯣ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯕꯤ ꯂꯩꯔꯦꯜꯁꯨ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ ꯃꯅꯨꯡꯗ "ꯗꯗꯥ, ꯅꯪ ꯆꯠꯂꯨ. ꯗꯗꯥ, ꯅꯪ ꯆꯠꯂꯨꯕ. ꯑꯩꯕꯨ ꯁꯨꯝꯅ ꯑꯣꯠꯂꯅꯨ. ꯑꯩ ꯋꯥꯏ, ꯑꯩ ꯌꯥꯝ ꯋꯥꯏ. ꯅꯪꯅ ꯋꯥꯔꯤꯕꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ ꯗꯗꯥ, ꯑꯩꯅ ꯍꯦꯟꯅ ꯋꯥꯏ." ꯉꯁꯥꯏꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ
ꯇꯨꯃꯤꯟ ꯂꯦꯞꯂꯝꯕ ꯂꯩꯕꯤꯗꯨ ꯍꯧꯖꯤꯛꯇ "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯇꯣꯟꯗꯤ ꯌꯨꯝꯗ ꯂꯩꯇꯕ ꯑꯁꯦꯡꯕꯅꯤꯅꯦ꯫ ꯉꯁꯥꯏꯗꯣ ꯃꯥ ꯌꯨꯝꯁꯤꯗ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯧꯔꯝꯃꯦ ꯍꯥꯏꯗꯅ ꯂꯧꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ." ꯆꯨꯝꯂꯦꯟ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ "ꯏꯃꯥ, ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯏꯃꯥ." "ꯆꯨꯝꯂꯦꯟ, ꯑꯗꯨꯝꯅ ꯇꯧꯅꯨꯁꯤ. ꯏꯇꯩꯃ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯀꯔꯤ ꯇꯧꯅꯕꯩꯅꯣ ꯑꯁꯨꯝꯅ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯡꯉꯥꯏꯇꯦꯁꯦ." "ꯏꯇꯩꯃ, ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯗꯕ ꯂꯩꯕꯒꯤꯅꯣ ꯃꯥꯅ ꯋꯥꯈꯜ ꯍꯣꯡꯂꯤꯕ?" "ꯁꯦ, ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨꯁꯤ. ꯍꯌꯦꯡ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯔꯦ. ꯂꯥꯛꯑꯣꯁꯤ. ꯅꯨꯃꯤꯗꯥꯡꯅꯤ. ꯊꯪꯅꯕꯅ ꯇꯥꯈ꯭ꯔꯒ ꯐꯖꯗꯦ. ꯍꯌꯦꯡ ꯅꯦ ꯇꯥꯅ ꯀꯩꯅꯣ ꯍꯥꯏꯗꯣ ꯈꯟꯅꯔꯁꯤ. ꯅꯪ ꯌꯨꯝꯗꯁꯨ ꯄꯥꯈꯠꯅꯔꯝꯃꯅꯤ. ꯍꯜꯂꯨ ꯂꯥꯛꯑꯣ. ꯑꯩꯈꯣꯏ ꯇꯣꯟꯗꯣ ꯏꯇꯩꯃ ꯐꯖꯅ ꯍꯥꯏꯒꯦꯁꯦ." ꯇꯧꯕꯩꯁꯨ ꯆꯨꯝꯂꯦꯟꯒꯤ ꯐꯣꯟꯗ ꯃꯃꯥꯅ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯇꯧꯔꯤꯕꯅꯤ. ꯐꯣꯟꯗꯣ ꯃꯥꯅ ꯒꯥꯔꯤꯗ ꯊꯝꯂꯝꯕ ꯑꯣꯏꯕꯅ ꯂꯥꯛꯄ ꯈꯪꯗꯕꯅꯤ. "ꯏꯇꯩꯃ, ꯑꯩꯒ ꯃꯥꯒ ꯑꯝꯇꯗꯤ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯌꯨ. ꯃꯥꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯑꯩ ꯑꯝꯇ ꯍꯪꯖꯒꯦ. ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯗꯤ ꯎꯅꯍꯜꯂꯨ ꯏꯇꯩꯃ." "ꯍꯣꯏꯁꯦ, ꯏꯇꯩꯃ ꯐꯅꯕ ꯁꯤꯟꯒꯦꯁꯦ. ꯃꯥꯅ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ? ꯂꯥꯛꯑꯣ. ꯅꯪ ꯉꯁꯤꯒꯤꯗꯤ ꯍꯜꯂꯨ ꯂꯥꯛꯑꯣ." ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯟꯇꯅꯥꯅ ꯆꯨꯝꯂꯦꯟꯕꯨ ꯊꯦꯝꯗꯨꯅ ꯂꯥꯏꯕꯤꯒ ꯇꯧꯔꯒ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯏ꯫ ꯆꯨꯝꯂꯦꯟ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯔꯦꯜ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯖꯩ. ꯍꯤꯛꯁꯨ ꯀꯞꯂꯤ꯫ ꯂꯥꯏꯕꯤꯅ "ꯏꯕꯨꯡꯉꯣ, ꯍꯜꯂꯨꯀꯣ. ꯌꯨꯝꯗ ꯄꯥꯈꯠꯅꯔꯝꯃꯅꯤ." ꯁꯟꯇꯅꯥꯅ "ꯁꯦ, ꯒꯥꯔꯤꯗ ꯐꯖꯅ ꯀꯥꯈꯠꯂꯨ. ꯐꯖꯅ ꯊꯧꯀꯣ. ꯏꯇꯩꯃ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯥꯎ ꯄꯤꯔꯛꯀꯦ. ꯃꯥꯕꯨ ꯁꯣꯏꯗꯅ ꯌꯨꯝꯁꯤꯗ ꯀꯧꯒꯦ. ꯉꯁꯤꯒꯤꯗꯤ ꯍꯜꯂꯨꯀꯣ." ꯆꯨꯝꯂꯦꯟꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄ ꯑꯁꯣꯝꯗ ꯂꯥꯛꯏ꯫ ꯑꯃꯨꯛ ꯂꯦꯞꯂꯒ "ꯏꯇꯩꯃ, ꯍꯌꯦꯡ ꯁꯣꯏꯗꯅ ꯃꯥꯒ ꯑꯩꯒ ꯑꯝꯇꯗꯤ ꯄꯥꯎ ꯐꯥꯎꯅꯍꯟꯕꯤꯌꯨꯀꯣ." "ꯍꯣꯏꯅꯦ. ꯏꯇꯩꯃ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ." "ꯑꯩ ꯆꯠꯂꯒꯦ ꯏꯇꯩꯃ." ꯆꯨꯝꯂꯦꯟ ꯑꯃꯨꯛꯇꯪ ꯌꯨꯝꯂꯣꯝꯗꯨꯗ ꯌꯦꯡꯂꯝꯃꯤ. ꯃꯥ ꯆꯤꯡꯅꯩ ꯂꯩꯔꯦꯜ ꯌꯨꯝꯁꯤꯗ ꯂꯩ ꯍꯥꯏꯕ. ꯑꯗꯨꯕꯨ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯃꯥ ꯄꯥꯡꯒꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯇꯦ. ꯌꯨꯝꯂꯣꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯆꯠꯈꯤ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯟꯇꯅꯥ ꯁꯣꯔ ꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯏ꯫ ꯃꯣꯏꯅ ꯑꯗꯨꯝꯅ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩꯗꯨꯗ ꯑꯆꯧꯕꯁꯨ ꯍꯦꯛ ꯆꯞ ꯆꯥꯅ ꯍꯜꯂꯛꯏ꯫ ꯑꯆꯧꯕꯅ ꯒꯥꯔꯤ ꯊꯧꯖꯤꯟꯒꯦ ꯇꯧꯕꯗ ꯃꯣꯏ ꯑꯅꯤ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ "ꯀꯩꯅꯣ? ꯀꯩꯗꯧꯔꯤꯅꯣ? ꯃꯣꯏ ꯇꯥꯝꯆꯧꯕꯨ ꯉꯥꯎꯕ꯭ꯔꯣ? ꯐꯣꯟ ꯐꯪꯉꯤ ꯆꯠꯇꯦ. ꯆꯥꯛ ꯆꯥꯅ ꯆꯠꯄꯕꯨ ꯑꯁꯨꯛ ꯊꯦꯡꯕ꯭ꯔꯣ? ꯄꯥꯈꯠꯇꯅ ꯏꯟꯗꯣꯝꯆꯥ ꯏꯕꯥꯅꯤ ꯊꯣꯛꯂꯛꯏꯅꯤ." "ꯑꯩ ꯐꯣꯟꯕꯣ? ꯂꯥꯛꯑꯣ. ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯔꯁꯤ." ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯒꯥꯔꯤ ꯊꯧꯖꯤꯜꯂꯒ ꯆꯪꯈꯤ꯫ "ꯉꯁꯥꯏꯗꯤ ꯑꯆꯧꯕ ꯂꯩꯇꯕꯣꯏꯔꯦ?" "ꯂꯩꯇꯦ ꯏꯟꯗꯣꯝꯆꯥ. ꯆꯥꯛ ꯆꯥꯅꯕ ꯑꯃ ꯆꯠꯈꯤꯕꯅꯤ." "ꯑꯁ, ꯂꯩꯔꯝꯃꯗꯤ ꯀꯝꯗꯧꯅꯤ? ꯑꯩ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯦꯠꯇꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯥꯛꯏ꯫ ꯂꯩꯔꯦꯜꯗꯤ ꯍꯥꯟꯅ ꯆꯪꯗꯨꯅ ꯂꯩꯔꯝꯂꯤ꯫ "ꯏꯟꯗꯣꯝꯆꯥ ꯆꯪꯈ꯭ꯔꯣ. ꯑꯩꯈꯣꯏ ꯇꯣꯟꯗꯣ ꯑꯩ ꯍꯌꯦꯡ ꯐꯖꯅ ꯎꯅꯔꯒꯦ." ꯃꯃꯥꯗꯨ ꯂꯩꯔꯦꯜꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯩꯔꯦꯜ ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯎꯞꯁꯤꯜꯂꯒ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯞꯅ ꯃꯃꯥꯅ "ꯇꯣꯟ." ꯂꯩꯔꯦꯜ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯀꯞꯄꯗꯨ ꯁꯠ ꯂꯦꯞꯂꯒ ꯎꯞꯁꯤꯜꯂꯝꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯃꯆꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯃꯥꯅ ꯇꯞꯅ ꯍꯪꯂꯛꯏ꯫ "ꯏꯆꯥ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ. ꯀꯩꯅꯣ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯕꯣ?" ꯂꯩꯔꯦꯜ ꯃꯃꯥꯗ ꯎꯞꯁꯤꯜꯂꯒ ꯍꯤꯛ ꯀꯞꯄꯤ꯫ ꯑꯗꯨꯒ "ꯏꯃꯥ, ꯅꯆꯥ ꯂꯥꯟꯖꯔꯦ ꯏꯃꯥ. ꯑꯩ ꯂꯥꯟꯖꯔꯦ ꯏꯃꯥ. ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅꯕ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯖꯒꯦ. ꯑꯩ ꯂꯥꯜꯂꯦ ꯏꯃꯥ. ꯑꯩ ꯂꯥꯜꯂꯦ ꯏꯃꯥ." "ꯍꯩ ꯑꯉꯥꯎꯕꯤ, ꯏꯆꯥ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯋꯥꯔꯤꯗꯣ ꯏꯃꯥꯗ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯌꯨ ꯍꯥꯏꯕꯅꯦ. ꯏꯃꯥꯕꯨꯁꯨ ꯈꯪꯍꯜꯂꯨ." ꯂꯩꯔꯦꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ "ꯏꯃꯥ, ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯥꯗꯣ ꯅꯆꯥꯒ ꯈꯪꯅꯕꯅꯤ." ꯂꯩꯔꯦꯜꯅ ꯆꯨꯝꯂꯦꯟ ꯃꯣꯏ ꯑꯅꯤ ꯈꯪꯅꯕ ꯍꯧꯔꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯁꯤ ꯊꯣꯛꯈꯤꯕꯗꯨꯃꯛ ꯋꯥꯔꯤ ꯂꯤꯔꯤ ꯃꯃꯥꯗ꯫ ꯃꯥꯒ ꯆꯨꯝꯂꯦꯟꯒ ꯑꯃꯠꯇ ꯑꯣꯏꯈꯤꯕꯒꯤ ꯃꯔꯤꯗꯨꯗꯤ ꯀꯅꯥꯗꯁꯨ
ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯤꯈꯤꯗ꯭ꯔꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯃꯥꯅ, "ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯗꯣꯟ, ꯏꯁꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯔꯥꯜꯗꯤ ꯂꯩꯇꯦ꯫ ꯍꯣꯏ, ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯏꯃꯥꯅ ꯊꯥꯒꯠꯂꯤ꯫ ꯑꯗꯨ ꯐꯖꯅ ꯊꯦꯝꯅꯧꯗꯨꯅ ꯌꯦꯡꯉꯨ꯫ ꯅꯪꯅ ꯏꯆꯥ ꯍꯨꯟꯕꯕꯨꯁꯨ ꯍꯤꯔꯝꯁꯤꯗ ꯆꯦꯟꯅꯍꯜꯂꯤ꯫ ꯍꯨꯟꯕ ꯑꯣꯏꯔꯝꯕꯁꯨ ꯐꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯥꯒ ꯃꯁꯤꯡ ꯃꯥꯟꯅꯕ ꯑꯣꯏꯔꯝꯃꯗꯤ ꯀꯔꯝ ꯇꯧꯕ?" "ꯏꯃꯥ, ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩ ꯍꯨꯟꯕꯗꯨ ꯁꯦꯡꯗꯣꯛꯀꯅꯤ ꯏꯃꯥ." "ꯑꯁ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ, ꯁꯥꯎꯅꯗꯅꯕ ꯀꯩꯅ ꯐꯩ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯅꯅꯝꯕꯦꯝꯒ ꯇꯧꯔꯒ ꯍꯌꯦꯡꯅꯦ ꯀꯩꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯈꯟꯅꯔꯣ꯫ ꯇꯨꯝꯃꯣ ꯇꯨꯝꯃꯣ." ꯃꯃꯥꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇ꯫ ꯂꯩꯔꯦꯜꯗꯨ ꯋꯥꯈꯜ ꯈꯟꯕꯒꯨꯝ ꯃꯪꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯥ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯁꯨꯁꯃꯤꯗꯨ ꯑꯍꯤꯡꯗ ꯇꯨꯝꯕ ꯌꯥꯗꯦ꯫ ꯆꯨꯝꯂꯦꯅ ꯌꯨ ꯉꯥꯎꯔꯒ ꯐꯣꯟ ꯄꯥꯏꯔꯛꯈꯤꯕꯗꯨꯗ ꯃꯌꯨꯝ ꯍꯜꯂꯝꯃꯗ꯭ꯔꯥ ꯀꯩ ꯇꯧꯔꯝꯅꯤꯅ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯗꯦ꯫ ꯄꯨꯡ ꯌꯦꯡꯉꯤ 11 ꯇꯥꯔꯝꯗꯧꯔꯦ꯫ ꯃꯥ ꯆꯨꯝꯂꯦꯟꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯃꯄꯥ ꯍꯦꯛ ꯆꯥꯅ ꯆꯨꯝꯂꯦꯟꯒꯤ ꯀꯣꯜꯗꯨ ꯋꯦꯇꯤꯡ ꯂꯩꯔꯝꯃꯤ꯫ ꯁꯨꯁꯃꯤ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯂꯩꯔꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯅꯤ ꯈꯟꯅ ꯃꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯃꯊꯃꯣꯏꯗ꯫ ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯑꯃꯅ ꯑꯩꯕꯨ ꯁꯨꯝ ꯑꯣꯠꯄ꯫ ꯑꯩꯅ ꯉꯁꯤꯐꯥꯎ ꯍꯤꯡꯂꯛꯄꯁꯤꯗ ꯑꯩ ꯑꯁꯨꯝꯅ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯋꯥꯈꯜ ꯋꯥꯕ, ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯕ ꯇꯧꯔꯛꯇ꯭ꯔꯤ꯫ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯉꯥꯡ ꯑꯃꯅ ꯑꯩꯕꯨ ꯑꯁꯨꯝ ꯋꯥꯍꯟꯕ꯫ ꯐꯩ ꯐꯩ." ꯃꯥ ꯃꯊꯃꯣꯏꯗ ꯂꯩꯔꯦꯜꯕꯨ ꯌꯥꯝ ꯁꯥꯎꯅ ꯁꯤꯡꯈ꯭ꯔꯤ꯫ ꯐꯣꯟꯗꯨ ꯇꯞꯅ ꯑꯃꯨꯛ ꯊꯝꯂꯒ ꯃꯃꯤꯠꯇꯨ ꯎꯏꯁꯟꯗꯨꯅ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯤ꯫ ꯆꯨꯝꯂꯦꯟꯁꯨ ꯁꯣꯝꯗ ꯔꯥꯍꯨꯜꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯥꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯔꯥꯍꯨꯜꯗ ꯍꯥꯏꯔꯤ, ꯇꯝꯂꯤ꯫ ꯔꯥꯍꯨꯜꯁꯨ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯤ꯫ ꯔꯥꯍꯨꯜꯅ, "ꯚꯥꯏ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯃꯥꯒꯤ ꯄꯦꯟꯗꯕ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯣ ꯍꯌꯦꯡ ꯈꯪꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ." "ꯑꯩ ꯊꯥꯖꯗ꯭ꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯩꯒꯤ ꯗꯣꯟ ꯌꯥꯝ ꯆꯝꯕ ꯑꯉꯥꯡꯅꯤ꯫ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯩꯕꯨ ꯁꯥꯟꯅꯕ ꯃꯥꯟꯕ, ꯂꯛꯅꯒꯦ ꯌꯧꯅ ꯂꯛꯅꯕꯁꯨ ꯃꯥꯜꯂꯦ꯫ ꯃꯥ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯚꯥꯏ." "ꯁꯦ, ꯐꯔꯦꯕ, ꯀꯩꯅꯣꯗꯣ ꯐꯖꯅ ꯈꯪꯗꯣꯛꯁꯤ꯫ ꯊꯦꯡꯉꯤ, ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯊꯕꯛꯁꯨ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ ꯍꯌꯦꯡ." "ꯑꯩ ꯊꯕꯛ ꯆꯠꯂꯣꯏ ꯚꯥꯏ꯫ ꯉꯁꯤꯁꯨ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗꯅꯤ ꯊꯣꯛꯏꯁꯤ꯫ ꯑꯩ ꯍꯌꯦꯡꯁꯨ ꯆꯠꯂꯣꯏ꯫ ꯑꯩꯒꯤ ꯊꯕꯛꯅ ꯂꯨꯗꯦ꯫ ꯑꯩ ꯑꯁꯦꯡꯕꯃꯗꯤ ꯈꯪꯈꯤꯅꯤ꯫ ꯐꯔꯦ, ꯑꯩ ꯊꯝꯂꯒꯦ ꯚꯥꯏ꯫ ꯅꯪ ꯍꯌꯦꯡ ꯉꯟꯇ ꯂꯥꯛꯎꯀꯣ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯚꯥꯏ." "ꯍꯣꯏ ꯍꯣꯏ, ꯉꯟꯇ ꯂꯥꯛꯀꯦ꯫ ꯑꯩ ꯂꯥꯛꯀꯦ ꯍꯌꯦꯡ꯫ ꯊꯝꯃꯣ ꯊꯝꯃꯣ." ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯆꯨꯝꯂꯦꯟ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯜꯂꯤ꯫ ꯃꯥ ꯉꯁꯥꯏꯗꯒꯤ ꯈꯟꯕꯗ ꯀꯔꯤꯃꯇ ꯈꯟꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜꯗꯨ ꯍꯧꯖꯤꯛꯁꯨ ꯈꯜꯂꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯈꯟꯐꯝ ꯈꯪꯂꯛꯇꯗꯅ ꯑꯃꯨꯛꯁꯨ ꯂꯩꯔꯦꯜꯒꯤ ꯆꯠꯇ꯭ꯔꯦ ꯈꯪꯂꯕ ꯅꯝꯕꯔꯗꯨꯗ ꯇꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯍꯥꯃꯨꯅꯤ ꯂꯩꯔꯦꯜꯒꯤ ꯅꯝꯕꯔ ꯁꯤꯜꯂꯒ꯫ ꯑꯇꯣꯞꯄ ꯑꯃ ꯈꯪꯅꯈ꯭ꯔꯕꯅꯤꯒꯤ ꯋꯥꯈꯜꯗ ꯆꯨꯝꯂꯦꯟꯗꯨ ꯃꯁꯥ ꯄꯨꯝꯕ ꯃꯤꯍꯨꯜ ꯗꯪꯗꯪ ꯆꯣꯡꯂꯒ ꯃꯕꯨꯛꯇꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯥ ꯈꯟꯐꯝ ꯈꯪꯗ, ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯌꯥꯝ ꯋꯥꯅ ꯃꯃꯤꯠꯇꯨ ꯆꯤꯖꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯕꯨ ꯆꯨꯝꯂꯦꯟ ꯋꯥꯅ ꯈꯥꯡꯂꯤ꯫ ꯑꯃꯨꯛ ꯂꯣꯡꯉꯤ, ꯑꯃꯨꯛ ꯆꯦꯞꯄꯤ, ꯇꯧꯐꯝ ꯈꯪꯗ꯫ ꯂꯩꯔꯦꯜꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯋꯥꯕ ꯍꯥꯏꯕꯕꯨ ꯑꯅꯤꯗꯨ ꯃꯩꯆꯥꯛ ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯅ ꯇꯥꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯍꯨꯟꯕꯁꯨ ꯑꯍꯤꯡꯗꯨꯃ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯥ ꯂꯩꯔꯦꯜꯒꯤ ꯉꯁꯤꯒꯤ ꯎꯔꯤꯕ ꯃꯑꯣꯡ, ꯃꯥꯅ ꯈꯜꯂꯝꯕ ꯋꯥꯈꯜ, ꯀꯔꯤꯅꯣ ꯃꯥꯁꯨ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯍꯨꯟꯕ ꯂꯩꯔꯦꯜꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯃꯒꯤꯗꯃꯛ ꯃꯍꯥꯛ ꯆꯍꯤ ꯈꯔ ꯂꯩꯔꯦꯜꯗꯒꯤ ꯂꯥꯞꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯥ ꯅꯨꯄꯤ ꯅꯍꯥ ꯀꯣꯏꯔꯒ ꯉꯥꯎꯁꯤꯟꯅꯔꯨꯕꯗꯤ ꯅꯠꯇꯦ꯫ "ꯂꯩꯔꯦꯜ, ꯑꯩꯕꯨ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯨꯔꯕ ꯃꯤ ꯑꯣꯏꯔꯨꯔꯕ꯭ꯔꯣ? ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯍꯧꯗꯕꯅ ꯅꯪꯗꯤ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄꯤꯊꯣꯛꯂꯝꯂꯕ? ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕ ꯃꯤꯅꯤ꯫ ꯃꯁꯤꯃꯗꯤ ꯑꯩ ꯅꯐꯝꯗ ꯈꯪꯍꯜꯂꯝꯈꯤꯅꯤꯀꯣ? ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯂꯩꯔꯦꯜ ꯁꯛꯊꯤꯕꯤ, ꯅꯪꯕꯨ ꯉꯥꯏꯈꯤꯒꯦꯀꯣ ꯑꯩ." ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡꯗꯨ ꯑꯃꯠꯇ ꯇꯨꯝꯊꯕ ꯌꯥꯗ ꯋꯥꯅ ꯈꯥꯡꯂꯝꯃꯤ꯫
ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯅꯝꯕꯦꯝ ꯁꯟꯇꯅꯥꯗꯨ ꯂꯩꯔꯦꯜꯒꯤ ꯀꯥꯗ ꯂꯩꯔꯦꯜꯒꯤ ꯆꯥꯒ ꯆꯥꯅꯕꯒ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯆꯥ ꯊꯛꯁꯤ꯫ ꯂꯩꯔꯦꯜ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯗꯨꯅ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯩ꯫ ꯗꯣꯟ, ꯅꯪꯕꯨ ꯅꯆꯤꯟꯅꯌꯥꯒ ꯁꯦꯡꯂꯕꯣ? ꯍꯣꯏ, ꯁꯦꯡꯂꯤ ꯏꯅꯝꯃ꯫ ꯁꯤ, ꯆꯥ ꯊꯛꯁꯤ꯫ ꯁꯟꯇꯅꯥꯅ ꯄꯨꯔꯛꯂꯤꯕ ꯆꯥꯗꯨ ꯀꯞ ꯑꯃꯃꯝꯗ ꯍꯩ꯫ ꯃꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯐꯃꯥꯡꯒꯤ ꯃꯣꯔꯥꯗꯨꯗ ꯐꯝꯂꯛꯏ꯫ ꯗꯣꯟ, ꯏꯅꯝꯕꯦꯝ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯂꯩꯔꯦꯜ ꯈꯪꯉꯤ ꯃꯅꯝꯕꯦꯝꯅ ꯍꯥꯏꯔꯛꯀꯗꯧꯔꯤ ꯋꯥꯗꯨ ꯆꯨꯝꯂꯦꯟꯒꯤ ꯋꯥꯅꯤ ꯍꯥꯏꯕ꯫ ꯀꯩꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯍꯥꯏꯕꯒꯨꯝ ꯂꯩ꯫ ꯁꯟꯇꯅꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪ ꯏꯕꯨꯡꯉꯣ ꯆꯨꯝꯂꯦꯟꯒ ꯋꯥꯔꯤ ꯑꯝꯇ ꯐꯖꯅ ꯁꯥꯟꯅꯊꯣꯛꯎ꯫ ꯗꯣꯟ, ꯃꯤꯕꯨ ꯑꯗꯨꯝꯅ ꯑꯣꯠꯀꯅꯨ꯫ ꯆꯨꯝꯂꯦꯟꯒꯤ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯣ ꯏꯅꯝꯕꯦꯝꯗꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯆꯥꯒꯦ ꯇꯧꯔꯝꯕ ꯑꯆꯥꯄꯣꯠꯇꯨ ꯆꯥꯁꯤꯟꯕ ꯉꯝꯗ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯃꯈꯣꯏꯅ ꯏꯟꯅꯒ ꯁꯥꯟꯅꯔꯒ ꯂꯩ꯫ ꯀꯩꯁꯨꯗꯤ ꯈꯨꯝꯗꯦ꯫ ꯃꯃꯥ ꯂꯩꯕꯤꯁꯨ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯪꯂꯗꯨꯅ, ꯏꯃꯥꯒꯤ ꯗꯣꯟ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ꯫ ꯏꯆꯥꯅ ꯑꯗꯨꯝꯅ ꯂꯩꯗꯣꯏ ꯁꯔꯨꯛꯅꯦ ꯏꯕꯨꯡꯉꯣꯗꯨꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯎ꯫ ꯑꯗꯨꯅꯦ ꯗꯣꯟ, ꯅꯪꯅ ꯅꯪꯒꯤ ꯐꯣꯟꯗꯣ ꯍꯪꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯐꯣꯟꯁꯤꯗꯒꯤ ꯇꯧ꯫ ꯐꯣꯟꯗ ꯁꯥꯟꯅꯒꯦꯔꯥ ꯃꯐꯝ ꯑꯃꯗ ꯁꯥꯟꯅꯒꯦꯔꯥ, ꯅꯪ ꯏꯕꯨꯡꯉꯣꯗꯨꯒꯗꯤ ꯋꯥ ꯑꯝꯇ ꯁꯦꯡꯗꯣꯛꯅꯧ꯫ ꯍꯣꯏ ꯏꯅꯝꯕꯦꯝ꯫ ꯐꯔꯦ, ꯆꯥꯗꯣ ꯊꯛꯆꯜꯂꯣ꯫ ꯆꯥꯅꯕꯒꯁꯤ ꯆꯥꯁꯤꯜꯂꯣ꯫ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ, ꯅꯌꯥꯡꯗꯣ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯤ, ꯀꯨꯆꯨ ꯀꯨꯃꯦꯟꯒꯗꯣ ꯇꯥꯏꯐꯦꯠ ꯇꯥꯔꯦ꯫ ꯅꯁꯥꯗꯣ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯅꯝꯕꯦꯝꯒ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎ ꯆꯠꯊꯣꯛꯎꯁꯤꯔꯣ? ꯏꯅꯝꯕꯦꯝ, ꯑꯩ ꯀꯩꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ꯫ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ ꯃꯄꯥꯟꯒ ꯊꯣꯛꯅꯤꯡꯗꯕꯒꯤ ꯐꯛꯆꯤꯟꯕꯁꯤꯗ ꯇꯧꯔꯤꯅꯤ꯫ ꯐꯔꯦ, ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯏꯆꯟꯁꯤꯗꯤ꯫ ꯆꯥꯔꯣ, ꯑꯩꯅꯦ ꯊꯣꯏꯕꯤꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯤꯇ ꯌꯦꯡꯕꯤꯔꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯏꯅꯝꯕꯦꯝ, ꯊꯣꯏꯕꯤꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯃꯅꯥꯛꯇ ꯊꯥꯔꯛꯑꯣ꯫ ꯍꯣꯏ꯫ ꯏꯟꯗꯣꯝꯆꯥ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯑꯩꯉꯣꯟꯗ ꯉꯥ ꯑꯇꯥꯎꯕ ꯈꯔ ꯂꯩꯍꯧꯏ, ꯄꯨꯟꯅ ꯊꯣꯡꯖꯤꯜꯂꯛꯑꯒꯦ꯫ ꯔꯥꯏꯁ ꯀꯨꯀꯔꯗ ꯆꯥꯛꯇꯪ ꯍꯥꯞꯆꯤꯜꯂꯣ꯫ ꯍꯣ, ꯏꯟꯗꯣꯝꯆꯥꯅꯦ ꯌꯣꯡꯆꯥꯛ ꯑꯂꯨ ꯈꯔ ꯑꯃ ꯉꯥꯟꯁꯤꯟꯒꯦ, ꯃꯦꯠꯁꯜꯂꯒ ꯍꯣꯔꯦꯟ ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯗꯣꯟ, ꯏꯅꯝꯕꯦꯝ ꯆꯠꯂꯦꯀꯣ, ꯅꯪ ꯈꯔ ꯆꯠꯁꯤꯜꯂꯨꯀꯣ꯫ ꯍꯣꯏ ꯏꯅꯝꯕꯦꯝ, ꯊꯣꯏꯕꯤ ꯊꯥꯔꯛꯎꯀꯣ꯫ ꯍꯣꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯟꯇꯅꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯍꯨꯟꯕ ꯃꯌꯨꯝꯗꯒꯤ ꯑꯕꯦꯍꯣꯏꯗ ꯂꯥꯛꯏ꯫ ꯑꯕꯦꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯨꯗ ꯍꯨꯟꯕ ꯊꯣꯛꯂꯛꯂꯒ ꯒꯦꯠꯇ ꯑꯃꯨꯛ ꯐꯣꯟ ꯇꯧꯏ꯫ ꯑꯕꯦꯅ, ꯍꯨꯟꯕ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯕꯦ? ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒ ꯊꯕꯛ ꯑꯃ ꯆꯠꯂꯤ, ꯀꯩ ꯍꯥꯏꯒꯦ? ꯑꯣ, ꯅꯪ ꯂꯩꯔꯗꯤꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫ ꯐꯣꯟꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯁꯥꯅꯤꯡꯕ꯫ ꯑꯩꯗꯤ ꯈꯤꯇꯪ ꯂꯥꯞꯄꯦ, ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯔꯁꯤꯔꯣ? ꯍꯣꯏ, ꯐꯔꯦ꯫ ꯍꯨꯟꯕ ꯎꯄꯥꯏ ꯂꯩꯇ ꯑꯕꯦꯍꯣꯏꯗꯒꯤ ꯍꯜꯂꯛꯏ꯫ ꯁꯣꯝꯗꯁꯨ ꯂꯩꯔꯦꯜꯗꯨ ꯊꯣꯏꯕꯤꯒ ꯐꯃꯨꯡꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯊꯣꯏꯕꯤ, ꯀꯩ ꯍꯥꯏꯒꯦ ꯅꯦꯇꯣꯟ? ꯅꯦꯇꯣꯟ, ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ꯫ ꯍꯥꯏꯌꯨ ꯅꯦꯇꯣꯟ꯫ ꯑꯗꯨꯕꯨꯔꯣ, ꯅꯪ ꯕꯣꯕꯣꯛꯆꯥꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤ ꯅꯦꯇꯣꯟ꯫ ꯑꯗꯨꯗꯤ ꯅꯪ ꯕꯣꯕꯣꯛꯆꯥꯁꯦ ꯅꯨꯡꯁꯤꯔꯗꯤ ꯍꯌꯦꯡꯋꯥꯏ ꯕꯣꯕꯣꯛꯆꯥꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯇꯧꯕꯤꯒꯦ ꯅꯦꯇꯣꯟ꯫ ꯕꯣꯕꯣꯛꯆꯥꯗꯤ ꯑꯩꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕ, ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯐꯨꯁꯨ ꯐꯨꯗꯦ, ꯆꯩꯁꯨ ꯆꯩꯗꯦ, ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ, ꯆꯥꯛꯁꯨ ꯏꯟꯕꯤ, ꯑꯗꯨꯒꯅꯦ ꯄꯣꯠꯁꯨ ꯄꯨꯕꯤ꯫ ꯅꯪꯅ ꯕꯣꯕꯣꯛꯆꯥꯁꯦ ꯍꯌꯦꯡ ꯅꯦꯇꯣꯟ ꯂꯩꯇꯕꯒꯤ ꯑꯋꯥꯕꯗꯣ ꯅꯪꯅ ꯀꯥꯎꯍꯜꯂꯨꯀꯣ꯫ ꯅꯪ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯦꯇꯣꯟ? ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯅꯦꯇꯣꯟ ꯀꯩꯁꯨ ꯆꯠꯂꯨꯏꯌꯦ, ꯍꯌꯦꯡꯋꯥꯏꯒꯤ ꯋꯥꯅꯤꯗ꯫ ꯑꯗꯣ ꯍꯌꯦꯡꯋꯥꯏꯗꯣ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣꯕ? ꯑꯗꯨꯕꯨꯔꯣ, ꯅꯦꯇꯣꯟꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦꯗꯅ, ꯑꯗꯨꯅ ꯑꯥꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯨꯍꯣꯡꯈꯤꯗꯣꯏꯕ꯫ ꯑꯗꯣ ꯕꯣꯕꯣꯛꯆꯥꯁꯦ ꯅꯪꯒ ꯂꯩꯃꯤꯟꯅꯧꯀꯣ ꯊꯣꯏꯕꯤ꯫ ꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯜ ꯑꯉꯥꯡꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯍꯤꯛ ꯀꯞꯂꯤ꯫ ꯊꯣꯏꯕꯤ ꯏꯉꯛ ꯉꯛꯅ, ꯅꯦꯇꯣꯟ, ꯅꯪ ꯀꯩ ꯀꯞꯄꯤꯅꯣ?
Kapteda. Nidon kapanati. Nidon, nang machin thibra. Ha. Kaigino ba? Kapaga kapte haido. Thoibi. Nang bubok chalu na tau ko. Nidon. Ado nang di kadai da luhong duno. Ha. Nang ni luhong du da kadai da no ba? Arapada. Yam lape. Ado na nidon di. Lap na sakkrani. Sida lakpa yararoi ba? Tali dudi. Nidon. Ay sulake. Yate. Thoibi di. Mama ka. Papa ka bubok jaga. Nui lehaw ka ba? Tang sula di. Bubok jadi. Kanaga lehaw ni. Tali nidon. Mama na. Ako'y pupuda. Yam lap na sakre. La aroy hai. Hujik di. Pupusu leitre. Ado na nidon di. Nidon. Nang di lap na sakano ko. Si haiduna Thoibi supirei. Lairel, Thoibigi waduda hena kapningi. Thoibi, nidon wahai gase. Sidi, chataba yadabani. Hayeng wai, nagsu sabi paragane. Nagsu kanglagani. Aduna nidon su sabi parabani na. Chata yadabani. Thoibi. Si hairaga, Lairel, Thoibi bu nuksina chupidun higi kapi. Adumna lairingai Santana changlai. Lairelna Thoibi ko lagkapaduda Santanana. Don, kaidore? Lairel, mapido makot anina sasu taithoi. Aduga, kisu tawdinay nambe. Mama, ako'y nitonse. Arapada chatlani luhongan ni haiba. Mama, nitonse. Arapada luhongan ganu ko mama. Pupusu, arapada chakibate halaktre. Nidon su halaoy. Bubok jaga. Ay galayo haiba. Mama, nidon si chatpa yade hayo. Thoibi su, manidon sakrani haiduna ningay oy kayoy kapai. Sese, isa Thoibi, nidon kasi satloy se. Isa di maramok pini. Thoibi, Lairel da yenglaga. Nidon, nang chatloy hayo singbagi. Hayo ba? Siba nidon, chatloy hayo ba? Lairel, Thoibi da yenglaga nokfay tawduna. Hoise. Nidon kasi satloy se. Thoibigi mapidu amuk taithokpiri Lairel na. Santanana. Don, se, aigi phone sidagi nang chumlen ga wariam da sanawse. Haiduna magi phone na Lairel da pirai. Narangdo, ay nang masoyda na pau phalag kay kibani. Nang amuk da taw. Ay hansin oy da mangang batale. Nahan musu number lawraga pirak ka hairaga bibikidri. Se, amuk da taw ba? Lairel, Santanana pirak liyo phone do da muna yingi. Aduga phone do tapna lawsili. Mangduna muglay. Santanana. Don, kaidoragi nangbo amuk tadi tawo. Lairel, Santanagi phone dagi chumlengi number do satnami. Number do hik nambaga chumlen haina songthorai. Lairel, Santanagi phone da chumlengi number yaurambadu da ngakni yingi. Number do nanga pau phongnaba yaba number amta piro haidana. Nahane magi number si piramane engonda. Tawro. Thoibi da mon sinduna. Thoibi, chasilao. Mamaga ne migi horusi. Neto na ba ni sana ba? Lairel du chumlengi number du da muk yen. Tawphom khangda muk lay. Tawgi khali muksu. Ngamdi. Adum na ngahak lay. Aduga handakti ma. Thawna pumba khomjilaga phone taruge haiduna. Chap yung na lepkri. Makutuna chumlengi number du da. Thak niklaga call tawi. Ring chatli. Lairel, mihundu dangdang chongi. Chumlen somda. Rahul ka hainabagi matung ina anidu. Wari watay ngak sanari. Rahul su chumlen mo themjin biri. Timing duda number khangdaba mo call lai. Chumlen, call do kanano haina khali. Aduga number do khangdaba duda phone do paikatabi ngak yeng lagalay. Paikati adamuk tarkri. Call do amukus daw silai. Handamukti chumlen sawning na. Kanano sina? Kaidawri haino? Khoidaw gra sawgatlingay sida. Haiduna lauklibu phone do tap law na lawkhatli. Hello? Lairel tap na. Da haina karok ibu khonjel duda chumlen tap na.
ตอน